ꯑꯊꯣꯏꯗ ꯍꯪꯒꯗꯕꯗꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯁꯤ ꯂꯥꯛꯄ ꯂꯩꯕꯁꯦ? ꯅꯨꯡꯉꯥꯏ. ꯁꯥꯕꯁꯦ ꯍꯩꯅꯔꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ? ꯁꯥꯕꯁꯦ ꯍꯩꯅꯩ. ꯍꯩꯅꯔꯦ. ꯐꯦꯟ ꯊꯥꯗꯤ ꯑꯗꯨꯝ ꯇꯨꯝꯕ ꯍꯩꯅꯩ. ꯑꯗꯣ ꯀꯩ ꯍꯥꯏ? ꯅꯨꯡꯇꯤ. ꯑꯗꯨꯝ ꯄꯤꯔꯤ ꯈꯨꯗꯤꯡ ꯑꯗꯨꯝ ꯆꯥꯏ. ꯆꯥꯏ. ꯑꯩꯈꯣꯏ ꯃꯃꯥ ꯕꯕꯥ ꯃꯥꯅ ꯊꯣꯡꯕ ꯈꯨꯗꯤꯡ ꯑꯗꯨꯝ ꯍꯥꯎꯇꯦ ꯁꯨꯡꯍꯥꯏ ꯍꯥꯏꯇꯦꯀꯣ. ꯍꯩꯇꯦ. ꯍꯥꯏꯇꯦ. ꯑꯗꯨꯝ ꯄꯤꯔꯤ ꯈꯨꯗꯤꯡ ꯆꯥꯏ ꯍꯥꯏ. ꯑꯗꯣ ꯍꯥꯎꯕꯒꯤꯅꯤ. ꯍꯥꯏꯁꯤꯟꯅꯕꯗꯤ ꯅꯠꯇꯦꯗꯅ. ꯀꯞꯄꯦ. ꯑꯗꯨꯒ ꯑꯩꯁꯨ ꯌꯥꯝ ꯀꯞꯄꯦ. ꯑꯗꯣ ꯑꯩꯅ ꯀꯞꯄꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯅ ꯑꯗꯨꯗ ꯏꯆꯝ ꯆꯝꯅ ꯍꯥꯏꯈꯤꯕꯅꯦꯕ. ꯑꯩꯒꯤꯗꯤ ꯍꯤꯡꯒꯅꯤ ꯍꯤꯡꯉꯣꯏ ꯈꯪꯗ꯭ꯔꯤꯕ ꯑꯩꯁꯦ. ꯈꯣꯡ ꯍꯥꯏꯔꯦ ꯇꯠꯂ ꯌꯥꯟ ꯂꯩꯔꯦꯀꯣ. ꯈꯨꯠ ꯍꯥꯏꯔꯦ ꯇꯦꯛꯑꯦ. ꯀꯣꯛꯁꯨ ꯀꯌꯥ ꯁꯣꯏꯅꯣ ꯈꯪꯗꯦ. ꯌꯥ ꯍꯥꯏꯔꯦ ꯌꯥꯟꯊ ꯂꯩꯔꯦ. ꯐꯤꯕꯝ ꯌꯥꯝ ꯊꯤꯅ ꯌꯥꯗꯕꯗꯨꯀꯣ. ꯁꯤꯔꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯒꯤ ꯑꯩꯅ ꯅꯪ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯒ ꯑꯐꯕ ꯅꯨꯄꯥ ꯑꯃ ꯌꯦꯡꯖꯔꯣ. ꯑꯩꯗꯤ ꯁꯤꯗꯣꯔꯦ ꯆꯪꯗꯣꯔꯦ ꯈꯪꯗꯦ ꯍꯥꯏꯔ ꯐꯣꯟ ꯐꯥꯎꯗ ꯄꯥꯏꯕ ꯉꯝꯗꯅ ꯎꯔꯥꯎ ꯁꯔꯥꯎ ꯀꯞꯄꯤ. ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒꯅꯣ ꯍꯥꯏꯅ ꯊꯝꯈꯔꯦꯕꯀꯣ. ꯃꯌꯥꯝꯒꯤ ꯅꯨꯡꯁꯤꯕ ꯐꯪꯉꯛꯄ. ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯃꯨꯛ ꯄ꯭ꯔꯣꯄꯣꯖꯦꯜ ꯂꯥꯛꯄ. ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯝ ꯐꯣꯟꯗ ꯐꯣꯡꯗꯣꯛꯇꯦꯕ. ꯑꯩ ꯐꯣꯡꯗꯣꯛꯅ ꯁꯨꯡꯍꯥꯏ ꯍꯥꯏꯔꯛꯇꯦꯕ ꯉꯁꯤꯐꯥꯎꯗ. ꯍꯥꯏꯕꯗꯤ ꯑꯩ ꯁꯤ ꯈꯪꯅꯔꯦ ꯍꯥꯏꯅ ꯑꯩ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯛꯄꯁꯦ ꯉꯁꯤꯐꯥꯎ ꯑꯩꯒꯤ ꯂꯥꯏꯐꯇꯅꯦ ꯑꯣꯏꯔꯛꯇꯦ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯝ ꯈꯪꯕꯤꯕ ꯃꯤꯅ ꯈꯪꯕꯤꯒꯅꯤ. ꯑꯩ ꯐꯦꯁꯕꯨꯛꯇ ꯈꯪꯗꯦ, ꯏꯟꯁꯇꯥꯗ ꯈꯪꯗꯦ, ꯌꯨꯇ꯭ꯌꯨꯕꯇ ꯉꯁꯤ ꯐꯥꯎꯗ ꯑꯩ ꯁꯤ ꯅꯨꯄꯤꯁꯦ ꯈꯪꯅꯔꯦ, ꯑꯩ ꯈꯪꯅꯕ ꯂꯩꯔꯦ ꯍꯥꯏꯅ ꯊꯥꯗꯣꯛꯇ꯭ꯔꯤ. ꯅꯪꯅ ꯑꯍꯥꯟꯕꯅꯤ. ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯊꯤꯅꯥꯎ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯄꯨꯊꯤꯅꯥꯎ ꯑꯃꯁꯨꯡ ꯊꯣꯏꯗꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ. ꯍꯩꯔꯕꯅꯤ ꯃꯌꯥꯝ. ꯑꯩꯅ ꯁꯤ ꯇꯥꯛꯄꯤꯅꯤ. ꯑꯩꯅ ꯍꯥꯏꯕꯒ ꯃꯥꯁꯨ ꯍꯥꯏꯅꯕ ꯍꯥꯏ. ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯈꯔꯅꯤ ꯍꯥꯞꯀꯠꯂꯛꯇ꯭ꯔꯦꯕꯀꯣ. ꯑꯗꯣ ꯃꯌꯥꯝꯅ ꯌꯥꯔꯒꯗꯤ ꯅꯨꯡꯇꯤꯒꯤ ꯍꯥꯞꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯦ. ꯑꯗꯣ ꯅꯨꯡꯇꯤꯒꯤ ꯍꯥꯞꯄꯃꯛꯇꯤ ꯉꯝꯗ꯭ꯔꯦ. ꯚꯤꯗꯤꯑꯣ ꯍꯥꯞꯄꯛꯇꯕꯒꯤ ꯃꯔꯝꯁꯨ ꯑꯅꯝꯕꯅ ꯑꯩꯈꯣꯏ ꯁꯣꯝꯗ ꯏꯁꯤꯡ ꯌꯥꯝ ꯆꯥꯎꯏ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯗꯤ ꯏꯁꯤꯡ ꯌꯥꯝ ꯆꯪꯉꯛꯇꯦ ꯍꯥꯏꯕ ꯇꯥꯔꯦ. ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ, ꯏꯁꯣꯔꯅ ꯆꯥꯟꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ, ꯑꯩꯈꯣꯏꯒꯤ ꯊꯪꯅꯕꯁꯤꯡ ꯃꯐꯝ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯌꯨꯝ ꯀꯩ ꯌꯥꯝ ꯊꯨꯝꯃꯦ. ꯑꯗꯨꯅ ꯑꯁꯤ ꯑꯅꯥꯁꯨ ꯌꯥꯝ ꯌꯥꯎꯔꯦ. ꯍꯟꯗꯛ ꯆꯥꯎꯏ ꯇꯧꯅ ꯑꯃꯨꯛꯐꯥꯎ ꯁꯨꯃꯥꯏꯅ ꯑꯁꯥꯝꯗ ꯆꯥꯎꯗ꯭ꯔꯤ ꯍꯥꯏꯕ ꯇꯥꯔꯦ. ꯑꯩꯈꯣꯏ ꯑꯁꯥꯝꯗ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯥꯎꯔꯒꯁꯨ ꯑꯩꯈꯣꯏ ꯁꯣꯝ ꯁꯥꯏꯗ ꯍꯥꯏꯇꯥꯔꯦ ꯁꯤꯕꯁꯥꯒꯔꯗ ꯍꯟꯗꯛ ꯆꯥꯎꯔꯤꯕꯁꯦ ꯃꯌꯥꯝꯁꯨ ꯏꯟꯇꯔꯅꯦꯠꯇ ꯎꯕꯤꯔꯝꯒꯅꯤ. ꯑꯗꯨꯅ ꯌꯥꯝ ꯋꯥꯈꯤ ꯍꯟꯗꯛ ꯃꯇꯥꯡꯁꯦ. ꯍꯧꯖꯤꯛꯇ ꯈꯤꯇꯪ ꯀꯪꯗꯕꯇ ꯉꯥꯏ. ꯂꯝꯕꯤꯗ ꯀꯩꯗ ꯏꯁꯤꯡ ꯄꯨꯡꯊꯨꯝꯅꯤ. ꯌꯨꯝ ꯀꯩꯗꯩ ꯀꯩ ꯁꯟ ꯁꯥ ꯉꯥ ꯃꯤ ꯐꯥꯎꯗ ꯂꯣꯏ ꯇꯥꯎꯗꯅ ꯄꯨꯝꯃ ꯍꯥꯏꯗꯤ ꯇꯥꯎꯈꯠꯂꯛꯄ ꯀꯣꯡꯉꯥꯏꯅꯤ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯒꯤ ꯐ꯭ꯂꯠ ꯑꯣꯏꯕꯒꯤꯁꯨ ꯌꯥꯝ ꯋꯥꯔꯦ. ꯍꯣꯏ ꯑꯗꯨꯒꯤ ꯄ꯭ꯔꯀꯤꯇꯤꯒꯤ ꯑꯩꯈꯣꯏ ꯅꯦꯆꯔꯒꯤ ꯔꯨꯜꯁꯅꯤ. ꯑꯩꯈꯣꯏꯅ ꯑꯗꯨꯗ ꯀꯩꯕꯨꯗꯤ ꯇꯧꯅꯤ. ꯏꯁꯣꯔꯅ ꯂꯣꯏꯅꯃꯛ ꯑꯐꯕ ꯑꯣꯏꯕꯤꯔꯛꯄ ꯁꯤꯃꯇꯪ ꯑꯩꯅ ꯋꯤꯁ ꯇꯧꯖꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯒꯤ ꯑꯣꯏꯔꯒ. ꯑꯗꯨꯒ ꯉꯁꯤ ꯑꯩꯈꯣꯏꯅꯤꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯏꯕ ꯃꯔꯝꯁꯦ ꯊꯣꯏꯅ ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯈꯔ ꯍꯪꯅꯤꯡꯉꯤ ꯍꯥꯏꯕ. ꯑꯗꯣ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯈꯨꯝꯕꯁꯦ ꯑꯁꯤꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯇꯥꯟꯅꯔꯒ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯔꯛꯄꯅꯤ. ꯊꯣꯏ ꯂꯥꯛꯄꯗꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯏꯃꯨꯡꯁꯦ ꯅꯨꯡꯉꯥꯏꯔꯦ. ꯃꯔꯝꯗꯤ ꯊꯣꯏꯅ ꯑꯌꯨꯛ ꯉꯟꯇꯥꯅ ꯃꯃꯥ ꯕꯕꯥꯒꯤ ꯑꯗꯨꯒ ꯙꯨꯞ ꯊꯥꯎꯃꯩ ꯊꯥꯕ ꯈꯣꯠꯄ ꯍꯥꯏꯕꯗꯤ ꯅꯣꯡꯃ ꯑꯩ ꯉꯟꯅ ꯍꯧꯒꯠꯂꯒ ꯊꯣꯏꯒꯤ ꯃꯥꯅ ꯙꯨꯞ ꯊꯥꯎꯃꯩ ꯊꯥꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤ ꯃꯥ ꯃꯁꯥꯅꯁꯨ ꯐꯖꯅ ꯇꯝꯃꯦ. ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯍꯟꯁꯤꯡꯅ ꯇꯥꯛꯄꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ. ꯑꯗꯨꯒ ꯃꯃꯥ ꯕꯕꯥꯒꯤ ꯃꯇꯝ ꯅꯥꯏꯅ ꯆꯥꯕ ꯈꯣꯠꯄ ꯁꯤꯟꯕꯤꯕ, ꯃꯃꯥꯕꯨ ꯆꯥꯛ ꯏꯟꯕꯤꯕ, ꯄꯤꯖꯕ, ꯀꯦꯌꯥꯔ ꯇꯧꯕꯤꯕ. ꯁꯤ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯕꯕꯥꯗ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯗ ꯈꯤꯇꯪ ꯃꯥ ꯂꯥꯛꯄꯗ ꯌꯥꯝ ꯊꯤꯅ ꯀꯝꯐꯔꯠ ꯑꯣꯏ ꯍꯥꯏꯇꯥꯔꯦ. ꯑꯩ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ. ꯑꯗꯨꯅ ꯊꯣꯏ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯃꯇꯦꯡ ꯇꯧꯔꯒ ꯑꯩ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯕꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ. ꯌꯥꯝ ꯍꯔꯥꯎꯋꯦ. ꯑꯊꯣꯏꯗ ꯍꯪꯒꯗꯕꯗꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯁꯤ ꯂꯥꯛꯄ ꯂꯩꯕꯁꯦ? ꯅꯨꯡꯉꯥꯏ. ꯁꯥꯕꯁꯦ ꯍꯩꯅꯔꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ? ꯁꯥꯕꯁꯦ ꯍꯩꯅꯩ. ꯍꯩꯅꯔꯦ. ꯐꯦꯟ ꯊꯥꯗꯤ ꯑꯗꯨꯝ ꯇꯨꯝꯕ ꯍꯩꯅꯩ. ꯑꯗꯣ ꯀꯩ ꯍꯥꯏ ꯁꯤꯗ ꯑꯩꯒꯤ ꯃꯃꯥꯒ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯕꯁꯦ, ꯃꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕꯁꯦ, ꯑꯩꯁꯨ ꯍꯣꯏ ꯈꯔ ꯑꯩꯒꯤꯁꯨ ꯑꯗꯨꯝ ꯁꯦꯕꯥ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯔꯦꯀꯣ. ꯑꯗꯣ ꯋꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ? ꯍꯥꯟꯅ ꯂꯩꯔꯝꯕ ꯂꯥꯏꯐꯀ ꯁꯤꯒ? ꯍꯥꯟꯅ ꯂꯩꯔꯝꯕꯗꯨꯅ ꯇꯣꯉꯥꯟꯕ, ꯁꯤ ꯂꯩꯔꯝꯕꯗꯨꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯂꯩꯇꯕꯅꯤꯅ ꯁꯦꯕꯥꯗꯨꯁꯨ ꯂꯣꯏꯅ ꯇꯧꯕ ꯐꯪꯖꯔꯦ. ꯈꯤꯇꯪ ꯆꯥꯎꯅ ꯍꯥꯏꯀꯣ. ꯍꯥꯏꯗꯤ ꯌꯨꯝꯗꯗꯤ ꯃꯃꯥ ꯕꯕꯥꯗ ꯁꯦꯕꯥ ꯇꯧꯗꯕꯗꯣ ꯁꯤꯗ ꯑꯣꯏꯅ ꯇꯧꯕ ꯐꯪꯉꯤꯗꯅ. ꯑꯗꯣ ꯃꯃꯥ ꯕꯕꯥꯅꯁꯨ ꯃꯄꯥ ꯄꯦꯠꯇꯦ. ꯍꯥꯏꯗꯤ
이게 시도 시도 할부 중에 쌀이 그냥 하위는 좀 하이 아 개매지 너무 비리 그냥 너무 잘ใช่คนมาว่ามาเราทงว่าคนนี้ก็ต้องเอาแต่ช่วยให้ตัว 화이팅 ให้ต้องปีนี้ก็ต้องใช่ไหมอาจจะหาวันนี้ให้สิ่งที่มันน่าที่ตัวนั้นอาจจะมวยสุนังหลังจะมาเล่าอาจจะไปเลยนั่งกี่ท็อปิกก็ใครหันนิ่งมั้งเนาะหันมาสิอาจจะก็aku ini family nasi apa YouTube kang di Facebook kang di si family ni hamsi ka share tawas kaya na ani ham wa ida tabi ro 이거 이게 ah 하이니 나는 동시 소임을 딴 거. 아니다. 하는 그네가 느끼에 그리고 가만히 떠미노 아주가 낮에 한 6월에 시 니비제 장애가 동네에 지나거든. 그래서 가만히 니비제 얘가 가만히 보이고 ai accident matang ni da khangna layam mudin matang da hangi da kai aduju le aduga adugi makara mu atobja mu poina ba kola ba mu leidena leiju le ni adu matang da adu matang da de aina hoi video ro ni share kai na adu lang na mani na adu matang se aina accident da matang se sida aina 2019 da manipur thoi ba sai gari puraga thau khotna imanaga inam khoda khoi hum de ko aduda sakada khangna bani ko aduga khangna ba de gi adu changing tongningai budi nang na hai dong na ai su yenge do yam gyan tai yam pai yam ing tappe adu maina jim se dum kolani hana dum uba phang bai na ko adu maina siam harau me aduga adu do aina ai sahi pharak ke to pai ta yausang matang sat pani ba yausang matang ne la ga apoi ki march tamina yausang ki march lo ya da january 13 ni ba accident thok pa ja ai sahi pharam dai nai ta january 13 sika ai ki accident thoe adai di ai se ram sa de aduga hoi ai mo da gari da pu bo do oxygen ka pa sige sige ka phok lao hing nang sa ba do khong ga ya le ba aduga su dum phone taw ga wai sa nei ba ko ma ji am kappe aduga ai siam kappe adu aina kappa da aina ha ba di aina aduda isam sam na hai gi ba ni ba ai di hing ngani hing oi khang dri ba se khong hai ta la ya le ko bud hai te ok su ta soi no khang de ya hai re yan tha le re dum yam thina ya da ba do ko chi ra dra ni khan ba ge na nang ai gi wa khan tha do ka pha ba no pa ma yin jaro ai di si do re sang do khang de ai phone phau da pa yo ngam da na mau au sao kappe adu a ha ra ka no na tham ga le ko ai se wa ra ko de wan tha ke ta bu ne aduga ai se kanam ta wai sana phang tre ai ar ta ki da ai siu da sa nge khok kap khok wa khang tre na ni hum ni na wa na le ra ga ai na ni kap ni pa pa da ni kap thola pa dai khong yau ri pho yau ri ha na khan jai khong se kan dam mani ha na adu ko na yau ram dre aduga imung monong gi mi gi nungai ta ba sing urap pa ina ta sanga kap khok dum bhap ta ra pa po se kai no mi oi ri ha na da ko na ina khong se yau tre khang nge khang ba da gi di ai se tamoi se jing lao nungai ki ta aduga iyung ni mi lei ri aduga mau su ni sing asuk nam lei si wa ni hinga lo hinga da ni na lai mang khar lai khani le phone pai be ya ko matang do aduga inau ni pa na phone pa hel le ada ai wai sanai ni je mam to nga nga ada ma ga wai san ka na mo yam kappe ko ma ga mai ma si na ma si ma lei ko ada mai to na kapok ko da yam nu sio fao ni aduga ai ki pau lo bi re ada mai to na wai dum sana ba ho re aduga ina ma gi zum do party da lei do khoi chi se gi da adu ai de puthare ba ko da puthara pa da gi di di gi khar kha wai sana ga ai ki pau lo ai jo harao ne khong nong chat pa tab na bo na ge taw pa matang da adu da ni mi ni hum ge phone lak taw to pa taw za na ba khan nu ngai ta ada gi ko na ma da ma sa ma harak pa ngam da bagi message ta kai na i da ka hai re ma se le da nu ngai ta ba taw no ai phone to ro ngam de ai nu ngai tre na ala hai ada dei kai da hai ni ngai le option ada da
ꯍꯥꯏꯗꯤ ꯑꯗꯨꯗ ꯋꯥꯈꯤꯕ ꯅꯨꯡꯉꯥꯏꯇꯕ ꯈꯣꯡ ꯁꯣꯛ ꯇꯠꯈꯤꯕꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯅꯦ ꯃꯥꯅ ꯑꯃꯨꯛ ꯊꯥꯗꯣꯛꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯅꯦꯕ ꯊꯃꯣꯏ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯗꯨꯒ ꯀꯣꯟꯅ ꯈꯜꯂꯦ ꯑꯩꯒꯤ ꯁꯤꯅ ꯍꯦꯟꯅ ꯂꯨꯏ ꯃꯥꯅ ꯆꯍꯤ ꯀꯌꯥꯅꯣ ꯑꯩꯉꯣꯟꯗ ꯊꯥꯗꯣꯛꯇꯕꯤꯗ ꯆꯠꯄꯤꯔ ꯇꯥꯛꯄꯤꯔ ꯂꯥꯛꯏꯁꯦ ꯃꯥꯗꯤ ꯆꯍꯤ ꯑꯃ ꯐꯥꯎ ꯐꯥꯗ꯭ꯔꯤ ꯃꯥꯒ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨꯅ ꯂꯨꯗꯦ ꯃꯥ ꯆꯠꯈꯤꯕꯗꯨꯅ ꯂꯨꯏ ꯍꯥꯏꯔꯒ ꯑꯩ ꯃꯃꯥꯡ ꯊꯥꯔ ꯆꯠꯂꯦ ꯏꯃꯨꯡꯒꯤ ꯃꯤꯅ ꯂꯨꯏꯌꯦꯅ ꯈꯜꯂꯒ ꯃꯃꯥꯡ ꯊꯥꯔ ꯆꯠꯂꯒ ꯑꯗꯨ ꯑꯃ ꯂꯣꯏꯈ꯭ꯔꯦ ꯑꯗꯩꯗꯤ ꯑꯩ ꯅꯨꯄꯤꯁꯦ ꯐꯠ ꯂꯥꯎꯅ ꯁꯨꯡꯈꯪ ꯈꯪꯅꯈꯤꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯐꯥꯔꯁ ꯍꯥꯏꯗꯤ ꯈꯣꯡ ꯐꯔꯤꯉꯩꯒꯤꯗꯩ ꯈꯪꯅꯔꯒ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯗꯨꯃ ꯀꯥꯏꯅꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯈꯣꯡ ꯁꯣꯛꯄꯩ ꯃꯇꯥꯡꯗ ꯂꯩꯔꯝꯃꯦꯕ ꯁꯣꯛꯄ ꯀꯥꯟꯗ ꯆꯠꯈ꯭ꯔꯦꯕ ꯑꯗ ꯅꯪꯗꯤ ꯑꯩ ꯁꯤ ꯐꯤꯕꯝꯁꯦ ꯈꯪꯅ ꯂꯥꯛꯄꯁꯦ ꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯇꯥꯡꯉꯕꯅꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯐꯠ ꯂꯥꯎ ꯐꯪꯉꯔꯣꯏꯗꯕꯅꯤ ꯍꯥꯏꯇꯥꯔꯦ ꯈꯪꯉꯦꯀꯣ ꯑꯗꯩ ꯀꯔꯤ ꯃꯈꯥ ꯇꯥꯕ ꯍꯪꯉꯣ ꯍꯥꯏꯗꯤꯅꯦ ꯅꯨꯄꯤꯁꯦ ꯑꯇꯩ ꯄꯩꯁꯥ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯀꯞꯄꯣꯅ ꯐꯠꯇ꯭ꯔꯒ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯩꯅꯣ ꯍꯪꯉꯤꯗꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕꯁꯦ ꯊꯣꯛꯇ꯭ꯔꯦꯕ ꯃꯆꯤꯔꯣꯝꯗ ꯈꯪꯗꯕ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯤ ꯃꯧꯗꯣ ꯑꯃꯨꯛ ꯈꯪꯅꯔꯤꯔꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯈꯤꯕꯗꯣ ꯃꯧ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕꯗꯨꯔꯥ ꯑꯗꯨꯒꯤ ꯃꯧꯗꯨꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯀꯣꯏꯅꯕ ꯑꯃꯨꯛ ꯂꯩꯕ꯭ꯔꯥ ꯃꯧꯗꯨꯅ ꯂꯦꯇꯦꯁ ꯑꯣꯏꯔꯝꯃꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯃꯥꯡꯗꯕꯨꯗꯤ ꯈꯪꯅꯔꯒ ꯍꯥꯏꯗꯤ ꯑꯩꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯆꯪꯉꯛꯄꯁꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯆꯪꯉꯛꯄꯗꯒꯤꯗꯤ ꯃꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯕ ꯅꯨꯡꯁꯤꯕꯤꯕ ꯑꯗꯩꯗꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯚꯤꯗꯤꯑꯣ ꯍꯥꯞꯄꯛꯄꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯄ ꯌꯨꯇ꯭ꯌꯨꯕꯇ ꯍꯥꯞꯄꯛꯄꯗ ꯃꯌꯥꯝ ꯅꯨꯡꯁꯤꯔꯛꯄ ꯑꯗꯩꯗꯤ 2022ꯗ ꯅꯝꯕꯣꯜꯗꯒꯤ ꯗꯗꯥ ꯑꯃ ꯂꯩ ꯗꯗꯥꯈꯩꯗꯤ ꯃꯣꯏꯅ ꯑꯩꯒ ꯍꯥꯟꯅ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯕꯀꯣ ꯅꯝꯕꯣꯜꯗꯒꯤ ꯂꯣꯀꯦꯜꯗꯤ ꯆꯠꯄ ꯃꯥꯅ ꯄꯨꯊꯣꯛꯄꯤꯔꯛꯄ ꯒꯥꯔꯤ ꯂꯧꯕ ꯂꯥꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯅꯤꯄꯨꯔꯗ ꯑꯩ ꯈꯣꯡ ꯁꯣꯛꯄꯩ ꯖꯔꯅꯤꯁꯦ ꯑꯃꯨꯛ ꯂꯥꯛꯑꯒ ꯗꯤꯁꯦꯕꯜ ꯁꯣꯁꯥꯏꯇꯤ ꯊꯦꯡꯅꯔꯛꯄ ꯃꯌꯥꯝꯒꯤ ꯅꯨꯡꯁꯤꯕ ꯐꯪꯉꯛꯄ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯃꯨꯛ ꯄ꯭ꯔꯣꯄꯣꯖꯦꯜ ꯂꯥꯛꯄ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯝ ꯐꯣꯟꯗ ꯐꯣꯡꯗꯣꯛꯇꯦꯕ ꯑꯩ ꯐꯣꯡꯗꯣꯛꯅ ꯁꯨꯡꯍꯥꯏ ꯍꯥꯏꯔꯛꯇꯦꯕ ꯉꯁꯤꯐꯥꯎꯗ ꯍꯥꯏꯕꯗꯤ ꯑꯩ ꯁꯤ ꯈꯪꯅꯔꯦ ꯍꯥꯏꯅ ꯑꯩ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯛꯄꯁꯦ ꯉꯁꯤꯐꯥꯎ ꯑꯩꯒꯤ ꯂꯥꯏꯐꯇꯅꯦ ꯑꯣꯏꯔꯛꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯈꯪꯕꯤꯕ ꯃꯤꯅ ꯈꯪꯕꯤꯒꯅꯤ ꯑꯩ ꯐꯦꯁꯕꯨꯛꯇ ꯈꯪꯗꯦ ꯏꯟꯁꯇꯥꯗ ꯈꯪꯗꯦ ꯌꯨꯇ꯭ꯌꯨꯕꯇ ꯉꯁꯤꯐꯥꯎꯗ ꯑꯩ ꯁꯤ ꯅꯨꯄꯤꯁꯦ ꯈꯪꯅꯔꯦ ꯑꯩ ꯈꯪꯅꯕ ꯂꯩꯔꯦ ꯍꯥꯏꯅ ꯊꯥꯗꯣꯛꯇ꯭ꯔꯤ ꯅꯪꯅ ꯑꯍꯥꯟꯕꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯃꯨꯟꯅ ꯈꯜꯂꯦ ꯃꯁꯤꯁꯦ ꯈꯪꯅꯔꯤꯁꯦ ꯇꯨꯡ ꯀꯣꯏꯒꯦꯔꯥ ꯀꯣꯏꯔꯣꯏꯔꯥ ꯂꯥꯁꯇ ꯆꯔꯈꯠ ꯇꯧꯔꯒ ꯑꯗꯨꯝ ꯂꯤꯠꯈꯤꯕ ꯀꯣꯡꯒꯥꯏꯅꯤ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯀꯥꯏꯔꯛꯄꯗꯒꯤ ꯊꯥꯖꯕꯁꯦ ꯑꯝꯇ ꯂꯩꯇ꯭ꯔꯦꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯈ꯭ꯋꯥꯏ ꯉꯛꯄ ꯑꯃꯅ ꯏꯆꯟ ꯑꯃ ꯈꯪꯅꯔꯦ ꯚꯤꯗꯤꯑꯣ ꯀꯣꯜꯁꯨ ꯇꯧꯏ ꯑꯋꯥꯕꯁꯨ ꯂꯣꯏ ꯈꯪꯉꯦ ꯑꯩꯒꯤ ꯃꯃꯥꯒ ꯚꯤꯗꯤꯑꯣ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯤ ꯂꯥꯛꯑ ꯁꯦꯕꯥ ꯇꯧꯕꯤꯗꯣꯏꯅꯤ ꯑꯗꯨꯒ ꯑꯩꯒꯁꯨ ꯑꯗꯨꯝ ꯃꯔꯛꯇ ꯁꯥꯟꯅꯔꯒ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯦꯌꯔ ꯂꯧꯈꯤ ꯑꯗꯨꯗ ꯌꯥꯝ ꯊꯥꯖꯔꯨꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯑꯁꯥꯗ ꯆꯠꯂꯨꯕꯅꯤ ꯃꯃꯥꯡ ꯆꯍꯤꯗ ꯃꯩꯇꯩ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯅꯤ ꯑꯩꯅ ꯆꯠꯂꯝꯗꯥꯏ ꯑꯩ ꯃꯅꯤꯄꯨꯔ ꯂꯥꯛꯄ꯭ꯔꯥ ꯈꯪꯉꯕꯅꯤ ꯑꯗꯨꯗ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯂꯩꯀꯥꯟꯗ ꯐꯣꯟꯁꯦ ꯕ꯭ꯂꯣꯛ ꯊꯝꯈ꯭ꯔꯦ ꯑꯗꯨꯝ ꯐꯣꯟ ꯁꯨꯡꯄꯥꯏ ꯄꯥꯏꯗ꯭ꯔꯦ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯅ ꯈꯜꯂꯝꯕꯅ ꯌꯨꯝꯒꯤ ꯃꯤꯅ ꯁꯣꯏꯗꯅ ꯌꯥꯗꯕ ꯑꯣꯏꯔꯝꯒꯅꯤꯅ ꯀꯣ ꯍꯥꯏꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯒ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯉꯥꯡꯕꯤꯔꯝꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯃꯔꯝꯗꯤ ꯃꯃꯥꯡꯗꯁꯨ ꯑꯩꯉꯣꯟꯗ ꯈꯟꯕ ꯂꯦꯞꯄ ꯊꯣꯛꯈꯤꯕꯀꯣ ꯑꯗꯨꯗ ꯃꯌꯨꯝꯒꯤ ꯃꯤꯅ ꯍꯥꯏꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯌꯨꯝꯅ ꯈꯤꯇꯪ ꯂꯤꯡꯕ ꯑꯣꯏꯕꯀꯣ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯄꯤꯔꯣꯏꯗꯕ ꯎꯕ ꯃꯆꯥꯅꯨꯄꯤꯗꯨꯅ ꯏꯆꯟꯗꯨꯅꯁꯨ ꯈꯪꯕ ꯑꯩꯉꯣꯟꯗ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯃꯃꯥ ꯃꯄꯥꯈꯩꯅꯀꯣ ꯑꯗꯨꯃꯥꯏꯅꯗꯤ ꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩꯁꯨ ꯈꯪꯉꯦ ꯑꯩꯉꯣꯟꯗ ꯐꯠ ꯂꯥꯎꯅ ꯒꯥꯔꯖꯤꯌꯟ ꯐꯦꯃꯤꯂꯤ ꯑꯃꯅꯗꯤ ꯑꯩꯉꯣꯟꯗ ꯁꯨꯡꯄꯤ ꯄꯤꯕꯤꯔꯣꯏ ꯍꯥꯏꯅ ꯃꯆꯥꯅꯨꯄꯤ ꯃꯔꯝꯗꯤ ꯑꯩꯉꯣꯟꯗ ꯗꯀꯥ ꯅꯨꯡꯁꯤꯕ ꯄꯣꯛꯑꯁꯨ ꯁꯤꯅ ꯍꯥꯏꯕ ꯋꯥꯅꯤ ꯃꯆꯥꯅꯨꯄꯤ ꯐꯠ ꯂꯥꯎꯅ ꯄꯤꯔꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯗꯨꯗꯣ ꯑꯩꯅ ꯃꯅꯤꯄꯨꯔ ꯆꯠꯀꯥꯟꯗ ꯑꯩꯁꯦ ꯌꯥꯝ ꯍꯔꯥꯎꯔꯦꯕ ꯆꯦꯜꯂꯛꯀꯅꯤ ꯀꯥꯏꯅ ꯂꯦꯞꯅꯔꯦꯕꯀꯣ ꯂꯦꯞꯅꯔ ꯃꯇꯨꯡꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯥꯗ ꯆꯠꯂꯀꯥꯟꯗ ꯑꯩꯁꯦ ꯃꯥꯒꯤ ꯌꯨꯝ ꯂꯩꯐꯝꯁꯦ ꯑꯝꯇ ꯈꯪꯗꯕꯅꯤꯅ ꯀꯥꯏꯈꯤꯕꯅꯤꯀꯣ ꯑꯗꯨꯒ ꯑꯩ ꯏꯁꯥꯒꯤ ꯏꯊꯧꯗꯣ ꯑꯩꯅ ꯃꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯒ ꯑꯩꯅ ꯂꯥꯛꯏꯕ ꯃꯊꯧꯁꯦ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯏꯃꯥꯁꯤꯡꯅ ꯏꯆꯥꯒ ꯑꯝꯇꯪꯗꯤ ꯎꯅꯖꯒꯦ ꯍꯥꯏꯕꯒꯨꯝꯕ ꯏꯌꯥꯝꯕꯒ ꯑꯝꯇꯪꯗꯤ ꯎꯅꯖꯒꯦ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯗꯤꯁꯦꯕꯜ ꯏꯆꯤꯟ ꯏꯅꯥꯎ ꯈꯤꯇꯪ ꯐꯤꯕꯝ ꯁꯣꯟꯕ ꯗꯤꯐ꯭ꯔꯦꯟꯂꯤ ꯑꯦꯕꯜ ꯑꯣꯏꯕ ꯐꯤꯕꯝ ꯆꯥꯗꯕ ꯃꯣꯏꯅ ꯍꯥꯏꯔꯒꯗꯤ ꯃꯣꯏꯕꯨ ꯎꯅꯅꯤꯡꯕꯅ ꯍꯦꯟꯅ ꯍꯦꯜꯂꯛꯄ ꯑꯗꯨꯃꯥꯏꯅ ꯏꯁꯥ ꯏꯊꯧ ꯇꯧꯔꯒ ꯆꯠꯂꯦ ꯆꯠꯀꯥꯟꯗ ꯅꯣꯡꯃ ꯃꯦꯁꯦꯖ ꯂꯥꯛꯑꯦ ꯁꯥꯡꯅ ꯗꯗꯥꯗ ꯌꯥꯝ ꯊꯤꯅ ꯂꯥꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯁꯦ
yum palabi mo mani haiba aina o adu nang hana haibadi kai kai habda mana da nu ngai hiro haina adu ai su khaina ba ngai bani khaina dre haiba adai nang khaina da bida nang nupa lei family lei adamai na kari gi tawino ai nupa na khanga di kyam nu ngai roi adu na masi nang tawi khatte haraga aina wa ma ta dre adu ai na sanaram bado adu mai na atopa da tawbi gano aina aina haraga tham khare ado ai magi everything maming dei tamdagi photo de ke loi lei ai thado ke khalam maga de ke sunate du mi udam mo mar da ba man mi atope ado khara madi singi ai ji phibam leiba siba sana likon aduga dress ka pom photo thara ko photo dum khangami dana aina du sing expert na tawrina phabangam da bai tare mai photo sing ko na yang kan hai ba sidi mo ni nang u ba khang da bra si manga ni chako bai dress ni sina sini si mana si je mo na si ko ne ko na khang pa ni ai khang di ba adu bai thadok te ai mi gi family thu ai pam de ai gi tam number mo ka mai family ro kai mo ta nuksina le ja ki ba adu taw du mai adu habit to ba da lai ra ga di magi ki mapur ba na family jo kai ra kan have tar adu na ai gi sela to atune hai do ki try tar nang mu phau da hai mo na si na photo ni ma do da hai mo hai de ko adu na hai de sini abadi mayam gi atopa gi yam khan be he le ki adu na adu ga hoi video yang bi ba siang wani ai mo da ai na le pi ge khan ba u ha ngai hon mai kana le ado aina mun hangdabani na te ko ajana ai hange aduga ai dang san lep ke khanba ga mun hangena ai dang san lep ke khallaba lep kan ya lepo ada lai hipa thai hipa option ba mo malan do siam nyawai ba aduna mi se thajani ngai kanam ta leite adu anda ki matang dai selaga lai buk phai ai gadra nanga thengnare siare thawna ta thwe ai palauna na pisen ko ko thawna ga le jo mi na te si adega na pithi be plan se le mo te do mamai khalla go re su ai ma da pam pau de kwai thi nang thena ma dei nuai le sene me mai gi wari ma gi ma da di baga me ma de le paga me ma ga li ra ga de si na tup su ai ore ai na lo to si ya te thoi ma ga tu na ai di se na dum hai ra ba ta ai ba ate ke mo khang ya de ba dai ta athang content yong tham ma ji ko ado me amna ai thoibu nusi birakpa comment tau birakpa like tau birakpa aduga matai da hype aina thokpane adu da su point pi birakpa yam nusi mayamna swai sum support tau biro aduga hoi akhoi ni gi namba ya go content ke da mayamna su comment da birakpa adu dai su lokhan laga akhoi ni na ai de kena tau ne ba ta adu ma atak content sema kan ya ta aduga mayamna ai ga thoi da gi kai ko hanging ba lai ra da su comment da thada biramo adu gi question answer du su yamak kamdraga su khara thak koi su akhoi ni mathang da pirak nam to ke adu kam tamna wa ngang ba hai ra ba ne wa ngang ba hai ra ba kha ha hai ye ta da phata na hai ye hai ye adu du mai si sai sang so mai matam ma mu oi de ma ba gi akhoi nyam ge tan ma chang khar ne adu de mathang video dong thengna si hang ngam mathang video dam thengna mayam lungai na lai bio ayam lungai na bio mayam punok po akhoi ni am nuksi ja mayam puna ko ko ne am nuksi mara hem chi palle sai ta adu ni mayam yai phare ai phare eh si khut che samai na adu na mathang video dong thengna se adu di yai phare ai phare